Welcome back to my channel Babyrose ki Wari. I ichagi Chagumba gi shopping mayam minase. Aduga Chagumba gi sana lebiyo habido. I mean, I learning ne maramdi local that hamdo sarpudi I rather invest habdi thapudingi invest tawi. Tawshu tawi was ET money gold hybrid hai ai mutual gold invest oraga thapudingi interest happen. So that is better for me. Local the sana hamdo sarpudi mana hai wai charaga lohong dai da su lokhu bi mai ai ko. So I give you the belief that say and then I might just sana attacking his severe my mutual fund in happy again magi study da oina investor with hale magi like la shukta makoda oina hai why investor with hale adune ai I jagi Chagumba gi poche lei pa chatle mayam minase. Poche chang da mayam do khwe bong loi hare ko kai changni kai changoi kai do da ba do mana di yam samna yamna thamoi shenga ga loi re na hare ado Chagumba sidi chak pijaba sidi akhoi mama ima ga na pijaga ni dana thonga ga dum leiba khotpa paisa nungsa akhoi na dum tawrani aduna yamna pikna mi kan amta kau da bida akhoi dum to loisalle Bombay da su leibanina lam lap na leibanina ado Chagumba se akhudi akhoi gi khangnaba mi kharana di yamna lui yamna changi khotle hai ado mayam kai khange na comment se khatang ibiro ko ai di Manipur da lektram ni na khangdre ado ai gi wakhan da di akhoi gi mayang gi da su mayang hai tare ko akhoi di mayang hai ne do ai di mayang hai ning de atopa North Indian hai ning e mayang season do shopudi North Indian side ki su mogi su Annaprashan se leiba Annaprashan se leiba matam da yam chamna tawe lai puja ma tawbiraga khoiram biraga thamoi sengna chak pijai adu mangai re ado mayamna kai khange ado comments se phajana ibiro habidi aigi wakhal lon se kaino mayam gi wakhal lon na kaino se khangna ningai ko adu matungda khoi pochoi se leire mayam fruits changadaba la changani hai kwa mana changani hai kwa maru changani hai phau di Manipur dagi pire phau se aina sai da thibado ai ngamaroi daba aduna Manipur dagi pire yum dagi aduga magi chak se pijarani ai di yoga ashram akoi gi gurujina chak chadringai da Annapurna gi mantra mahai ko Om aham vaishnavaro bhutva ana sigi mantra se shonbige na khalli ko shonbiraga chak pisage na khalle thamoi senga ga loire ko akhoi habidi kenom tawbada yamna pure heart oina tawba thamoi sengna tawba se yamna maruni akhoi dunya sida leiri gaidi thamoi sengna loinamak tawbase aina yamna believe tawe no mayam su dum kai khallino wakhando dum share tawbiro ko ai gi just YouTube se yengna bainate mayam gi thoughts mayam na kai khanba mayam gi akhoi gi philosophy kai wakhan leige do adum ibiro kem ta kaide akhoi knowledge sidi yarigai loksan ladi amuk hena khangba amuk hena tambani ko adu mangai re ado akhoi hujik fruits label loire coconut se ubi se aina fruits oina hap ke na khalle maramdi ma se ai puk manung gi yawringai da aina coconut water se am thae malai su am na chai aduna aina charaga breast milk tagi dum phangna su yai dana aduna coconut water su aina lai da kat kena shishu laser Bombay si am na sai nungsa se aduna angang se tupi upase ma pam di do sigi tupi se upada ma kem ta hai de yubi mahi lem na mangan ganu thakchalu isa ingbani phai ko wet taninga ga su yubi mahi
adum thakpa walking lor kanda weight maintain yamna tawni khoi sugar control tawi ko yamna phai diabetes ke ka loina ma ha shopping tawse yamna pame ai thaina dagi ado ai shopping sina kaino hai matamda Chagumba asangaman hinjang leiba adagi lei leiba yumgi chak hinjang leiba je sina yam nungai se ngonda lupa tara ai ning sange lupa tara leiba matamda mani akhoina Bombay sida ko lupa tara leiba matamda paisa leite na dum hai nei ko thaina dagi leiminar pase aduna paisa leite aduna di akhoigi ai ning sange che Olivia na ma leirame aiga mane ngonda lupa tara pi nangi kano machawana ada aina angang yam oi aise chahi trying thoi traum doi mukta ngayam gini imungi leitabadu ubada aina chak hinjang oina leira pushallewa aduga mana leimina matamda aina nangonda achapot chanabani pirido ana hai aduga aina hinjang leipadu nangi achapot chanabani pirido si tammo ana tambirami adone ado hoi life se makhan ni ko angang chu chau challe angang sida aina pining is happiness harauba adagi aigi spiritual matang da su yam tonga na believe to haninge mangonda ko aigi spiritual believe to haning basidi good human being ko good humanity mi phaba mingonda phazana wangang ba mi gi wathi ngangan ba adagi mina lan ba tawra agadi lali ado khangan bam su darka tai ko siguma se ai cha ta tamhaningi aduga akoina husik hinge se heaven on earth on heaven hai ba su yai ko shira matungda khoi kai chatle chatte khangde tuna yarige hingingai sida mi singse phana hingba aduga kaina chumi kaina lali shu yamna khangan ba ma darka tai dunya da aduna aseng mangang bada ki gano aseng mangango go to your habiti aseng mangang ga hingo truth ta hingo mayam gi hingano nasagi hingo si shu ai angang da takchaninge mana tapna chawrak pasida si mayam se habidi akhoina pi ngai da traumas leiba mayam do ai pass on tawning de ko ai angang da aduna ai nupa na su yamna mateng pangi aingonda aigi heal tawna ba aigi mindset aigi wakhal se mana yamna heal to holiko mayang da ongera Meitei da ongera habidi tribal da ongera Catholic da ongera mi pharaga loire habai wakhal se ai yamna khalli ado mayam su kai khange do dum comments ta ibiro aduni aina haining made aingonda di mayang how Meitei kemta khaiba leite ko pangal mi asidi mi ne mi oi ba se ishorna sabira abane aduna chap manana equal da yengbiba aduni aina angang da takchaninge di sigi video sisu hengwai charga mana yengba yai aduna Taashi aina haining badi nang chokhale hayeng dagi chaksha dore mi se pikkera chawgera loina mang equal da yengo mingon da respect daw aduga dukan phamgera wai sit gera garbage lokhat pa mi oigera mi se chap manai ko achauba leite apikpa leite aidi ayangang da chap manana equal oina yengo se tambi gani sine aigi wakhal se ado mayam su kai khange do haibiro comments da chi yeng na mathingi video da ayangangi Chagumba-gi yengminasi aina laka isisu akoigi idhaudagi tambani ko akoigi papagi mamado papagi mapado arang phamba chale do pi ngai da aina mana lakak pa khot pa uba se dum munna yengshan mado hojik kanare aina first time kakpani ko aduna
arts se dum yumda haure e ahan amandagi aduna isa manungda su dum khatang yawe hojik ma tumalani mapaga sanare tuma hogala aga magi mayam ready tawbiraga yengminasi noma khatang ngaire wakhan se nawe wakhan se irang langi harau su harawi stress su oi aduga nungshi mayam adum khangam gani mama oi ba mayam mixed feelings se ko nungale si aigi preparation haure angang ga mapaga nungai na tumi aina duk kai ka thado aga magi care kai ka hobirani aduga hogatlaga magi chagumbirani aigi video se mayam subscribe to bakau bigano exercise mayam su hap ka lagke diet ki mayam su hap ka lagke like shu to biyo share to biyo comments ta adum mayam gi thought process ibiro adum mayam connect toroga leise aidi mi gi mateng yam pami haibadi kanoma oiningaga diko like we need discipline aduna mayam channel se subscribe like share and more videos of workout diets mayam so hapjarake marak ta ai angang gi traveling gi so hapkalakani ado yengminasi mayam ka sida loisanjarage to be continued magi chagumbagi amuk yengminasi aduga sigi se zero sugar diabetes lerigadi athuma chaningagadi chat macha ama thakningagadi refined sugar nataba sigi sugar stevia se season aba yamna helpful oi akoi sugar chade aduna akoi si season ai sugar chade ba kuire angang hogale excited aima iruzabirani piron set pirani aduga chagumba yengminerse mayam amuk mathing video da thengnerse kurumjari. Stay happy, healthy, keep smiling, do not gossip, just have fun in life. Thank you for watching.